ꯃꯩꯇꯩ ꯙꯔꯃꯁꯦ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯃꯩꯇꯩꯁꯤꯡꯗ ꯅꯝꯗꯅ ꯆꯠꯍꯟꯈꯤꯕꯅꯦ ꯍꯥꯏꯕꯒꯨꯝꯕ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯃꯍꯥꯔꯥꯖꯥꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯅꯤꯡꯊꯧ ꯚꯒꯠ ꯆꯟꯗ꯭ꯔꯅ ꯃꯁꯥꯅ ꯌꯥꯝ ꯄꯥꯝꯅ ꯆꯠꯆꯕ ꯙꯔꯃꯅꯤꯀꯣ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯀꯅꯥꯝꯇ ꯅꯝꯗꯅ ꯅꯝꯐꯨꯗ ꯁꯣꯏꯒ ꯁꯥꯡꯒ ꯇꯧꯅꯔꯒ ꯕꯨꯙ ꯆꯟꯗ꯭ꯔ ꯄꯨꯔꯒ ꯅꯝꯗꯅ ꯃꯅꯤꯄꯨꯔ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯦ ꯀꯥꯏ ꯏꯟꯗꯤꯌꯥꯗ ꯆꯟꯈ꯭ꯔꯦ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯤꯗꯤ masana pamne masana yazare khalaga sasagiba hindu dharma ni hoi ban isa mak chali keno ne mem khoigi bias salary na khoigi ngarang hindu dharma gi maitai dharma gi matanga wa khara haibada kitang nungai jade ko habadi ikhoi je maitai macha ma oina chokthokna hingbado pamdabra ba ai hani je masagi man haiba wahai sing do hoi nipum khuding mak se mai mai apa mane ikhoi gi di horak ngai di chatnara aba hindu dharma da han jing ji gi hongnabe hakta kaya gi khoi gi lera aba han gi puari jing di lone namjan raga khoi hindu dharma na hena leiba ji bodi 90% di dum hindu dharma na hena lerameba ado hujik ki matam da di hujik ki generation di haidar asida di hujik ti dum ai changji manana dum hati tangkhai dum leira aba hana moina khar helamaga jo hujik ti wakhan tanarakpa mai magi wakhalon jina ai gi kanglei pak sigi na daga ai gi leibak sigi na daga ai gi furup sigi ai gi maitai khunai sigi mitrabak sigi haina tongana khoi gi noi di horaiba kana yut ching nai dar ko noina puari jing ji khanga aba matungda ai gi inat laini kandaba yade haidana chongthokna aba matamne ba matam ji deida hoi tawjasano chatlama pot ekta ka habide ai hajar ko ai khuding mak bujo ai dum respect tawjai ko amata bujo ai angang musak tawjara ai isa makso ai gi ipam da budi ai ipa ipu loina dum maitai da dum horko budi ai haujare eba ai dum ipam da ojare do khoni yum pan bakan da di ai gi so ai yum pan le bai mung ji da hindu dharma khara kanna dum lerami ko adu oraga su leramaga su ai gi inem ikuna ojaram ba do ai thingdi adu ai gi mod da yaning da ba pam da le ba do ai gi chapam thok ko dum chachai ba moi ju yana ba chale adu ga ai gi thamoi da nungai da ba di manung da phunjalaga moi gi yana ba chala mado hanjing na ngasi leigidre ko leigidra matam sida di ai apa mado aina dum ai puri ba haida ta naraga sumai daraga sini haiba wakhanda minaraga hojikti adum di jara bo doraga ju nong pan bada lawo khapa dum tawre ado hojikti khoi lekan da su adu ki matik mi jitang khai mi changde dum wakhan je ta nare ba nduga hawroi ba ngang di yuching na ju hena gyam thai ko halaman khar di simcham do khara wai adu raga su moi da thing ma tham dia di moi ju ngasagi la ko da chu san gi bai do adu oi bai ne adu ngasagi biya je lai na haiba matam da akho ju sana ma hila le loina umang lai khuramba yawi adu ga akhoi na ngasi kanu khoi kang jing khop da jagoi sabang ngam khop ba ma lo de khote da noina kana thingmang ma christian je pa thingam khop rai de akhoi na ne ba semdok to je mi na na te ba akhoi sai san semdok na raga meitai khunai je kan gadam ne ba ai da gi hawra semdok na je ba mi di semdok oi je ba akhoi na isa na isa gi imung da gi isa da gi hawra semdok ba matam khakta da akhoi na mi oi gadam ne lebak se akhoi na akhoi gi phurup pu thawang na pukhat ba da thamang ngam gadam ne ba aduga oi je jano ba ji hindu je jing je se jano kai na kana matam da akhoi gi tung gi generation da di adum khar khata ma mi sama ka ne ba haidi mai gi huji loina wakhan ta na mi lai lai shuna haibani yamak matam ne ba ma haidi ining thau di kan wona su thambire ko biya se lening su thambire ining thau na masana pamjana ining thau masana bhagchandra na masana pamjana changba lening kanam tan monda nam hadana force tawa changi bana te he madam du da moina soiram bai ne ba khoi ni soise moina ngasi soiram da tar di ekhoi ngasi mai pak na legane ba hojik ti kari sara akhoi je yan la kai no khoi mathong khangti amaga pung tei na ba pung tot na ba oi ba ai khoi gi christian gi thabak to bu so khoi dum saruk ya adagi muslim gi thabak to khoi dum saruk ya meitai gi thabak di komai du sum saruk ya ba aduga hindu gi kana komai du sum saruk ya ba khuding mak ki saruk ya ra kai khoi ngasi ba dum lei re ba masi puna mak se khoi na tu oga ngasi ekhoi gi damak da ekhoi gi ekhoi na yam powerful oi na ekhoi masan ningen ma na ukhatlaga ekhoi gi thabak si da ekhoi gi kano si da meitai haba meitai se kanna bai damak da khoi myam khatna mina jabne adu da chawba khotpa amda kemta tawbi gano aduga mi khuding mak aina haijaga da aina si hai haidana yamna khangai bai suna te ekaisu khangju khangjade ko ai di chumna haki ai di meitai chanung kha orubagi meitai le kan furup ta pu ubagi haida ibo wafam jing do atopa jati na tar ga di nungai jade mina nokna gini haibi damak da asi video se samjar ko ne aina langi ba ngang da shobi yarok samyam na pi gani aduga akhoi khuding mak di haiba akhoi gi chatna gangon ji da chatna ba dum hotna mina je ba me khurumjari